अहानबदा हौजिक फाउबगी मरुओइबा पाउजा इसिंग इसाउ थोरकपा मतमदा सरकारना लौरिबा थौदांगबु प्रजा कयाना पेनद्रे खुलुमजरे आयुष टीवी के पाव मियिंग ताबिरी बपुन मकपु तरामना ओक्सरे हौजिक फाउबगी मरुओइबा पाव संदोकना पिजरे मणिपुर हंडक सही की ओइने इसिंग इसाउ थोकपा मरिरक सुरे ngarang numitang leptuna sukiba nongna maram ojuna nambul turel pathoktuna turel asigi nak yata lariba miyoi kaya ising isau gi awaba mayoknare isau thokpa matamda sarkar asuna lauriba thaudangbu parja kaya na penadre ising sawa matamda turel torbanda laipa khara thonba amadi seng hawai khara yentholaga yagadaba nate ising isau thoktuna batung koina thorang paikhat piu haina parja kaya na phongdorakre aso wasang si pai bi de department gi mi myam yeng balakpi hoi lila ma gi type ta hak le ga de myam puna mak thungarani mokhoi budi sing handara kanda dum lengbi khraga adum kai ta khanbi da ba iroi sem ba khoi de haide ga sing sina mayam puna mak loin thumbi bani adu sing saw ko lo kanda sing sini khra yen ba hawai so yeng ba hoi di pam zadre sigi muhutta ahoi gi long term solution hai tare ko sugum ama lokhat piraga kamain tawraga ising saw se phagadage tiang rama matam sida nong kitang taba khusing wising raw thu se kongan ge harga di tu telong pa bi phajana nei ne bi ipai bu na thambami ba lai sing je mamutan nei bi nei na bi de haraga ngasi machinery mayam le ba sokol ba matam siki satellite me bing le ba krai da kari tu khung da amor kai le ge haibu posin go yeng thu pira turen khunung teng dri makai retaining on ka wal kharaga bora da le ba halaga koi gi isau thing ne ba concept sil di mindset di hung do ni ai koi gi mapi pa ori ba department sing gi yam chaw Amaromda samusang ukuda lampel pategi ising singthokna thamleba water pump set nipan asigi manungda amakaktam oxygen aduna leire masina yamlaba ising singthokpa ngamdabadegi kari sukana ba fangdre athuba matamda sarkar gi makok thongba singna miyang sangduna pump sing sijinabagi sang hengat hanbiyo haina mafam adugi ising isaugi awaba mayok naraba miyoi amana phongdurakle anbiji purakibini adu hujik fawda amade ena singde masi karigino adi sida natana mari lainaba engineer adagi mantri MLA khudi mafam je laga yengame adum halaga saki adu masi praja khoi usitabai phiba ma leire aru yagire masi athu matamda action lokiraga pam mari mak chalai biu electric pam ju pam mari ni pun pam nipan ni khili simna amade ena singde masi athu matam chingno hono biu Amaromda lamsang kendra gi manung sanba haibong pokpi lai kobru mamang gi turel kai bidigi haibong pokpi mamang lekai mayai lekai amadi maning lekai gi yum sani amadi lopham kya ising thumjin kre mari lainaba singna torbana si fajana semjin bidabadigi anirak suba oina torbana si kai bini athuba matamna mayang sangbiyo haina lamdam adom gi praja singna phongdurakte khul gi miyai amana phongdurakpada isaw gi khudong chiba asi hanjin mayok naraba phawda miyam ge mihut oina laidiba singna misang sanga naiba thabak chathaba wakalabasu yengsin ge haraga laithokhiba loinana lona thumna polam sing miyoi khada piba makhatana tobiganu haiki Singong injang napi mayam mangi bese member na ising je sabu yogde imung jangdragadi ising thumba chingdi adana mamang da so smaina taw aduna sim atam lebak hibakti yengsan biu maning da asobi sing am kai badagi ngasi kayam law sigraba degi di pochai mayam ma thaba mangraba sing asi bukti yengsan bi da mayam asi akoi sarkar si laidrebra yengsan bi di am hairaga yengsan bi da base akoi nungai jadi ngarang dagi hauna surak liba nong asina maram ojuna turel singi imai su hengalakte imphal turel gi isingi imai asi warning level gi thakta yaure haide iril turel gi oinati hoji phab gi di warning level yaudri haide ngarang manipur gi mafam kayada sukhiba nongna nambul turel gi imai hengalakpana maram ojuna paswai kendra gi tagel GP gi manung san leiba makoi sing maning singjin gi akoi bada leiba yum sam gi mathakte ising na thumjin khibadagi akoi bada leiba parja sing ising isaw gi awaba mayok nare ngasi tagel gram panchayat ke pradhan ke somolata amadi ward number 4 gi member S memsa yauna ising na thumji leba singi mafam da satuna hak thengna yengsin kre amalomda tagel kongbal mayai lekai gi nambur turel mapan da sanba retaining wall futsani gi mathakta namtha khibadagi ising isaw mayok nagadra haina akoi bada leiba miyamna mi fainare masida sunatana nambur turel gi mathaka saba suspension bridge su khudong thiningai ore tagel gram panchayat ki
Pradhan K. Somolatana Pongdurpada, Makoi Singh Maning Singjin Akoibada, Handaki, Nongzu Tada, Ahumlak ising Sagi Awaba Tengnabana Prazasina Pudong Satabakaya Mayok Nare, Marile Nabo Authority na Nambutulagi retaining walls and Bio Haina Pongduraki. Imphal East District Police के SPK कभी मियंग मखादा Imphal East District Police के DSP मयंग बम रोनी मिटाई अमदी नार्कोटिक्स सेल की OCP जोन की अपुन बकांगबु अमना अकक नब पावमा फंगमदगी ngasi सराउन आयु की पुंग तरुक मखाई मुक्ताबा अदुवाइदा पोरोंगपा DC रोड की डायरी फार्म मयाद हेरोइन नंबर 4 ग्राम सामया खैग कोनना मियोय अम फारे हाइना ngasi Imphal East District Police के नार्कोटिक्स सेल की ऑफिस द पांगथोबा पावगी मिफम अमदा फारबा मियोय का कोनना पावमी सिंग मांग उठख्रे ngasi police na farba miyoy adudi MD Zahiya Khan sahi kunga taruk apopa MD Zakir Khan khetri awang lekai digin hari mahana heroin number 4 adu more degi purakpani haina phongdora I hari farba miyoy adu porangpar police station da sinakre Russia the Pangchokudriba Youth Actions Program the Indian Youth Delegation Team the Yauriba Manipur Gemi Youth Ras Kumar Nixon su BJP office the Pangchokudna polling tawat kare thoram adu the hani ki BJP ke President Santi Kumar Sharma Yas ke Parliamentary Secretary ke Robindra Susarup yakhi Hausi sanaba matam pumgi oina lepoda bani haina ipa na thador pocherol amana khangalakte Hauzik Pawgemerton Atian break ama lominase It is Fitness World Keshampat Junction TD Main Road Ihan hanbo oina hangdokjaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari Adomna adomgi convenient oiba khudongjaba matam ama yenglaga sanaba lakpiyu Bhai Gurudas Group of Institutions Sangarur Punjab na students khudimaki ki imagination ki path discover tawbagi mathakta knowledge ki importance matik chana pi ba mafam ni education piba khatang natna hayengi yumbiro putokwa institute ni City suara jingge tu hai kali nama tu tiche musi kali gauza City yo sila ni hai masigi yo City tata tisko ni ne adudi sanagi mohut yang na sinba yandre Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jangi labor sorak padagi producing aktaba, akcham choktarba, tumba chaba yaraktaba, khong hama numayaktaba singidamak, amatta naraba upaidi, jolib syrup, amasu jolib capsule with changin sinabiyo. Lebaga chimini segi misana padu kuthago. Matum da tawzaroi di kaina Mayapun mapu amukan nataram no oksari makataba pau pizari Manipuri nupi singda yumpham oiba healing to empowerment ki matangda nimit humnistu machathagadaba workshop ama DSSS Mantrapurki da haukrai residential workshop asida nupi Manipur ama saruk yari women and youth for peace and development sinduna pangthokpa workshop asigi matangda development ki founder Monica na workshop manungda therapy meditation positive psychology na singba topic yada nainagani haiki Manipur ke khongsom parbata sakna rabi Badmasri Namirapam Ongbi Ebemni Debibe Kai Kumnam Utpatharam Ama Ngarang Kwakatil Subam Lekaidra Pangchokre Taram Aduda ICM Gi Corporator S. Diken Porongpar Police Ki Inspector Binod Kumar Susarup Yaki Wangwe Kendra the National Food Security Act ki sing tha nipan phangandana lakliba sigi matang da si minister da memorandum pisin club matung ngasi yumnam huidrom ero majrau amadi iram sifai ki nupi singna si minister secretariat level anti corruption cell da laktuna wakat kre sarup ya khibi nupi amana phongdolok pada mang di baseng ngasi atuba matam da phangandra badi praja singna akan ma khongjang sangsin gani haike
City Police Amati Manipur Friendship Organization of Punangarang BT Road Dharmasala Kuyatong Sing Mama from Sindigi Mio Mangana Yolamba Hidamana Gipolam Sing Fagat Abamatung the City Police na Food Safety Infal West the Kusina Cray. City Police Station da Pangtopa Kusina Bigi Taramadu Saruk Yakiba Manipur Friendship Organization ge President SM Asana Hidamana Gipolam Sing Makata na Fagat Pigi Tabak Satak Higani Haiki. Dagi Lakpa Singsina Carbotorga Moina Apunba Karigumba crime am thoko dagi ekoi city police ki mating lawraga makhata na drive cha thaduna hairiba polam singa si phagali adu loina na Manipur friendship na sangchalaiba khongthang asida bemdam asigi mioi sing nasu mating pangbiu Sarkar miyam gi damak tongan ba scheme singi pidi bakana ba sing phangandriba phawba makhata na packet piyaba thabak sing packet kigani haina Hanigi Chief Minister RK Ranbir gi masanupa RK Premjina ngarang mahak ki mayum da pangthokpa pamu singa unabada phongdokre asu khangagadi praja na su hangdanidna awareness amata bide praja amata Tamilong Chandel Ukhul Churchampur Kautru None Moirang chataba mamta leidre mi cham loin puli awareness amata bide Handa class 10 number 12 ki exam da mai palak laba komrem jati gi mahiro sing opigi tharam amanga si Grace Colony tarung da leba Grace Academy da pangchokre tharam aju komrem student union headquarter amadi komrem student union Imphal na punna sin na pangchokpani tharam aju da komrem jati gi maru eba miyoi kya su saruk yakhi tharam ga mari renena komrem student union Imphal gi president L Onex kom na phongdo kibada mahiro sing puling thagot na bagi pandam da komrem jati gi manung da leidiba kom siru aimol gi mahiro sing okpani Matang sahida yamna sauna okna ba pandam thamni haina phongdokhe Hauzik amukka hanaten brekama lominasi Saiji TMT bar ase latest German technology season natuna state of art factory Guwahati na puthok chabani masigi bar ase han basungdokpa product oibana calling zade taken day mapamil kali amadi amaga phajin beheli masi ayamba achauba government agency singna approve tawraba makhalgi TMT bar ni Saiji TMT bar Vinasa Coaching Center, the best and only trusted coaching center in Imphal. Admission opens for 12 foundation course for classes 6 to 10. Class starts on 6 July 2017. Our toppers are first position Priyanka Morangthem, third position Saha Minas, fourth Rosaria Thousand and Kushi Kumalambam, sixth position Michael Atom, 20th Kaching Tabam Hine Devi and 24th Jasmine Hedges. Hurry, limited seats. In achievement of 100 days program, Government of Manipur has launched Ujala Yojana in Manipur, inaugurated by Sri T.H. Vishwajit Singh, Honorable Minister, Power, RTPR, Works, Commerce and Industries, IPR, AR and SAT, in the presence of Sri L. Radhakishore, Honorable Chairman, MPCB and KVIB, Sri L. Leshio, Honorable Parliamentary Secretary, PHE, and Sri O. Nabakishore Singh, Chief Secretary, Manipur. Total implementation of the Ujala scheme throughout the nation. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Kangsibung Palace Compound, organized by Socialist Students Union of Manipur. For booking contact 8974681027. Saraswati Coaching Institute, Chimerong, Phongnang Anikarat, Imphal. Admission open for medical regular course for NEET UZ 2018. Class starts on 16 July 2017. Special features: supply of study material from Empower New Delhi. Special concession of meritorious, physically challenged and ex-session students. Special concession for those students who secured 400 marks and above in NEET 2017. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Amuka na break itungda makataba pau pizari. Anglo Manipuri War ke sahi sama suropaga mari renana Cookie Student Organization na Jenims Blood Bank kusam aduna EB bege tharam ama Deolaland level Christian Hospital pang chokre KSO ge President Pautin Thang Lufeng na hai kibada e ge maru oiba asi sing amadi tam hai ba khenaba leite sing ma pham de hena e walak pada thenari ba awa ba asi mai le na ba sing yang sin bio hai ke commemoration of Anglo Cookie War 1917-1919. So we'll be having this campaign
in the future. So it is very easier for us, for the KSO, to help them if we donate blood in collaboration with Janims and RIMS, so that they already are blood with the department. So we find it very easy to have these poor and the private people who come from the hill areas. Songa lakol hariba mafamasi sandang senba maring kulgi manungda laibani andro kulgi manungda laibanati haina sandang senba maring village authority gi member Dr. Dominic Kasuana Manipur Press Club ta pangchopa pangmu singa unabada phongdokre mana makata na haikibada kulgi mye kharana pam yanba chatpada andro gi khunja singa phajiduna thamlubugi thodok laikre kulgi lamda thabak subada ayatpa pibigano haiki Masa masa ki posting neram daba employees sing sab sabat thabak lokot kani haina Manipur Tribal Development Committee ke chairman Bongzagin Balte ngarang Thanlon da STO video office complex sangab ki thoramda phongdokre tharmadu da hill areas committee ke chairman T Thangzalam Hawkip su sarup yakhi complex adu da SBI ki branch samasu hangdoki Bongzagin Balte na makhata na hai kibada Federal District ki manung sanba Thanlon kendra da oja sam kuntra ga manga posting pibada amata thabak karamdre haiki Housing Roshalapada Marueba Pong Amukana Ising Isau Topada Sarkana Lauriba Taudangbo Prazakia na Penadre Housing Public di ISTB na Pizza Pau Matang Stelojare Miyang Tabiri Bapuna Makwa Mukahana Kurumjari